ꯑꯗꯣ ꯇꯁꯦꯡꯅ ꯉꯔꯥꯡ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯃꯌꯥꯝꯁꯤꯅꯁꯨ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯂꯥꯏꯚꯇꯨꯗꯤ ꯇꯁꯦꯡꯅ ꯁꯤꯌꯥꯔ ꯇꯧꯕ ꯃꯇꯝꯗ ꯚꯣꯏꯁꯀꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯇꯥꯕ ꯈꯣꯠꯄ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯗꯥꯏꯔꯦꯛ ꯐꯦꯁ ꯇꯨ ꯐꯦꯁ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯖꯔꯒ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯗꯨꯒ ꯑꯣꯖꯥꯕꯨ ꯇꯁꯦꯡꯅ ꯃꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯔꯣꯛꯇꯨꯗ ꯒꯂꯥ ꯄꯥꯏꯔꯒ ꯆꯤꯡꯉ ꯈꯣꯠꯂꯒ ꯇꯧꯈꯤꯕ ꯑꯗꯒꯤ ꯑꯉꯥꯡ ꯑꯩꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯌꯥꯏꯃꯗꯣ ꯑꯗꯨꯗꯨꯅ ꯃꯅꯥꯎꯄꯥꯗꯣ ꯄꯝꯃꯒ ꯆꯦꯜꯂꯛꯄꯒꯤ ꯁꯤꯟꯗꯣ ꯑꯁ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯌꯥꯝ ꯃꯥ ꯁꯥꯇ꯭ꯔꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯅ ꯄꯨꯔꯤꯅꯦ ꯃꯥ ꯔꯤꯁꯤꯄꯤꯌꯥꯔꯤꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯉꯥꯏ ꯃꯥ ꯄꯨꯔꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕꯅꯤ ꯑꯗꯨꯗꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅ ꯀꯔꯤ ꯏꯀꯥꯏ ꯈꯨꯝꯅꯩꯅꯣ ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯃꯣꯏ ꯑꯁꯥꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯕ ꯁꯔꯀꯥꯔꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯀꯃꯥꯟꯗꯣ ꯅꯠꯇꯦ ꯀꯃꯥꯟꯗꯣ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯗꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯄꯤꯔꯛꯅꯤ ꯃꯣꯏ ꯌꯨꯝ ꯂꯣꯏ ꯇꯥꯛꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯇꯨ ꯃꯆꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯁꯦꯂꯦꯟꯗꯔ ꯇꯧꯋꯅ ꯍꯥꯏꯔꯦꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯇꯨ ꯃꯆꯥꯁꯤꯡ ꯂꯥꯛꯑꯒ ꯁꯦꯂꯦꯟꯗꯔ ꯇꯧꯗꯣ ꯃꯋꯥꯁꯤꯡꯅ ꯉꯥꯎꯔꯒ ꯂꯝ ꯁꯥ ꯑꯣꯜꯂꯒꯁꯨ ꯃꯗꯨ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯊꯦꯡꯅꯐꯝꯗꯗꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯐꯣꯡ ꯂꯩꯕ ꯃꯇꯨ ꯃꯆꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯜꯂꯤꯁꯤꯗꯤ ꯃꯩ ꯃꯇꯨ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯑꯩꯅ ꯑꯝꯇ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯣꯖꯥꯅ ꯐꯖꯅ ꯃꯀꯣꯛꯇꯒꯤ ꯑꯝꯇꯪ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯥꯈꯤꯕꯅꯣ ꯀꯗꯥꯏ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯉꯔꯥꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯟꯕꯅꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯥꯕꯁꯤ ꯊꯥꯎ ꯌꯥꯝ ꯆꯥꯕꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯟꯁꯟꯕꯅꯦ ꯑꯍꯨꯝ ꯃꯔꯤ ꯑꯃꯅ ꯑꯩꯒꯤ ꯑꯦꯂꯦꯛꯁꯟ ꯑꯦꯖꯦꯟꯒꯤ ꯄꯣꯂꯤꯡ ꯑꯦꯖꯦꯟꯒꯤ ꯀꯋꯥꯗ ꯂꯩꯕ ꯍꯥꯏꯕꯤꯔꯛꯑꯣ ꯀꯛꯋꯥꯗ ꯂꯩꯕ ꯑꯩꯒꯤ ꯑꯦꯖꯦꯟ ꯑꯃꯒꯤ ꯃꯥꯒꯤ ꯃꯆꯥ ꯆꯧꯕꯒꯤ ꯎꯁꯣꯞ ꯂꯩꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯥꯏꯃꯤꯡꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯛꯋꯥꯒꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝꯁꯦ ꯊꯥꯛꯇ ꯂꯩꯔꯦꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇꯔ ꯃꯦꯗꯤꯀꯦꯜ ꯃꯤꯅꯤꯁꯇꯔꯒ ꯁꯥꯔ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯍꯨꯏꯔꯣꯏꯁꯤꯡꯁꯤꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯣꯏꯅ ꯁꯤꯜꯂꯤꯕ ꯑꯦꯝꯁꯦ ꯊꯥꯛꯇ ꯂꯩꯔꯦꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯔꯤꯝꯁꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯑꯉꯥꯡ ꯗꯤꯜꯂꯤꯗ ꯑꯦꯝꯁꯇ ꯔꯤꯐꯔ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯆꯠꯄꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯎꯁꯣꯞ ꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛ ꯂꯩ ꯉꯟꯅ ꯂꯥꯛꯄ ꯄꯥꯝꯃꯦ ꯅꯪꯁꯤ ꯅꯪꯂꯒꯗꯤ ꯅꯪ ꯎꯁꯣꯞꯁꯤ ꯌꯥꯎꯕ ꯅꯉꯥꯏ ꯑꯗꯨꯅ ꯒꯥꯔꯤ ꯂꯩꯔꯗꯤ ꯄꯔꯛꯑꯣ ꯒꯥꯔꯤꯅ ꯄꯤꯛꯑꯞ ꯃꯥꯏ ꯒꯥꯔꯤꯅ ꯄꯤꯛꯑꯞ ꯇꯧꯔꯒ ꯆꯠꯄꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯟꯅ ꯆꯠꯂꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯑꯗ ꯑꯅꯥꯕꯒꯤ ꯒꯧꯍꯥꯇꯤꯗ ꯂꯩꯕ ꯃꯥꯁꯤ ꯉꯔꯥꯡ ꯅꯥꯔ ꯐꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯒꯧꯍꯥꯇꯤꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯍꯜꯂꯛꯄ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯃꯨꯛ ꯃꯥꯁꯤ ꯄꯣꯛꯑꯒ ꯑꯩꯅ ꯌꯨꯝꯗ ꯃꯣꯏꯔꯥꯡꯗ ꯆꯠꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯆꯥ ꯑꯃ ꯀꯩꯅꯣꯗ ꯇꯤꯚꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯕ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯕꯅꯤ ꯆꯠꯂꯣ ꯑꯩꯁꯤ ꯃꯣꯏꯅꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯧꯗꯕꯅꯤꯅ ꯑꯩꯁꯤ ꯑꯩꯒꯤ ꯄꯣꯀꯦꯠꯅ ꯆꯠꯄꯅꯤꯅ ꯑꯩꯒꯤ ꯆꯥꯗꯤꯡ ꯑꯃ ꯌꯦꯡꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯗꯤꯡꯁꯤꯗ ꯑꯩꯁꯤ ꯁꯥꯎꯟꯁꯦ ꯄꯥꯝꯃꯦ ꯐꯣꯟ ꯂꯥꯛꯄ ꯁꯤꯒꯤ ꯃꯥꯜꯂꯦ ꯊꯕꯛꯁꯦ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡ ꯄꯤꯖꯤꯗ ꯑꯩ ꯑꯦꯗꯃꯤꯁꯟ ꯆꯪꯉꯤ ꯑꯉꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯑꯩ ꯎꯁꯣꯞꯁꯤ ꯑꯃꯨꯛ ꯎꯁꯣꯞ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯕꯅꯦꯕ ꯁ꯭ꯀꯨꯜꯗ ꯍꯜꯂꯒ ꯑꯗꯒꯤ ꯎꯁꯣꯞ ꯂꯣꯏꯔꯒ ꯑꯣꯖꯥ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯏꯌꯥꯔꯄꯣꯔꯠꯇ ꯑꯃꯨꯛ ꯆꯠꯄꯅꯦꯕ ꯑꯩꯁꯤ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯄꯅꯦ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯏ ꯇꯧꯕꯅꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯤꯗꯨꯁꯨ ꯑꯩꯅ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯦ ꯇꯞꯅ ꯇꯥꯔꯦ ꯔꯤꯁꯤꯄꯤꯌꯥꯁꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅ ꯔꯤꯁꯤꯄꯤꯌꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯕꯁꯤ ꯁ꯭ꯀꯨꯜꯗ ꯃꯥ ꯂꯩꯈꯤꯕ ꯑꯩꯅ ꯐꯣꯟ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯅꯣ ꯃꯅꯥꯛꯇ ꯔꯥꯖꯦꯁ ꯂꯩꯕꯤꯕ꯭ꯔꯣ ꯃꯅꯥꯛꯇ ꯐꯣꯟ ꯂꯥꯛꯏꯗꯣ ꯑꯝꯇ ꯀꯛꯊꯠꯍꯟꯕꯤꯌꯨꯅꯦ ꯁꯥꯎꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯔꯤꯁꯤꯄꯤꯌꯥꯔꯤꯒ ꯎꯅꯍꯟꯉꯥꯏꯒꯤ ꯆꯥꯟꯁ ꯐꯣꯜ ꯍꯥꯟꯅ ꯂꯥꯏꯟ ꯇꯧꯅꯕꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯎꯅꯁꯦꯅ ꯃꯥꯁꯤ ꯃꯣꯏꯔꯥꯡ ꯆꯠꯀꯗꯕ ꯃꯣꯏꯔꯥꯡ ꯆꯠꯂꯒꯁꯨ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯃꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯄꯨꯒꯗꯕ ꯂꯩꯌꯦꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯅ ꯂꯩ ꯒꯦꯠꯇ ꯂꯩꯕ ꯃꯥꯁꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯐꯦꯟꯁꯤꯡ ꯅꯥꯀꯟꯗ ꯋꯦꯁꯇꯔꯟ
एयरपोर्ट की मोइरांग थांबगी फेंसिंग बाउंड्री लेरबा मोइजे अदा आइसी गेट ती थोक बताई खितरा गायरम सिदा सही आईडी वीआईपी लाकबी ओइनी कमांडो जिरा साइड तौबियना गाड़ी जी ड्राइवर दो सुमाय तौरगा साइड थैनाय लांगमने अदु थंदर आई गाड़ी आई तोंगबा थोंगे हांदो कुंथ्रो का तौरबने नंगी पाप मो माले करिनो kan hai ne er kamado complex ta sala wai sa kan to ena da du san san ro cha kal to sanu nang na du na thong le de na hai ye mana kamado complex ai da nang kamado complex la ka tho do a tho bi sa yo ti su cham bu do mai thai jang ya de jang si lo kem kan nang kem kan no ai kem kan mo yin si jang si lo ai mang thang la na hai ne adu di wa kum de mo adu ba adu ka kamado su na ti mo ji adigi mo mo yung gi mi sing la address bi le photo do miam kan le na kan no ai ngo ngang pu thai de loi kan le na aduna miam no di mai mai le kai mi sing jo ngo da phone tore cg nu pa ji kai so sakang mai le na te na hare aduna adimu miam na parjam miam na chinable gypsy sing do number tha ba tha dre adigi mo kanai gai nu mo sak tak dre adigi commando gi ma gi unique number tha ba ne gari machine number adu yaw de tak dre adu kumba huran ba gang ama sarkar ji ne yoktan thamme ai ji takchare sarkar ji ga arol tu punam tak pi re ji ai gi thok tagi manipur ya big up thok ma da moire atagi ada chingjak dan da thok to ngate impan manipur ko nung impan mayon da thoiba chuchampur bus parking nakan de leiba adu kumba area da mera pa bi imai ben nupi amani mera pa bi nupi imai ben chmo mera pa ben kaung to imai ben sing chaki wo ngai adai da ai ma khoi di na thok na mun hai bi ai tha de lei di adu bo ai si moina tumin kanama khangandana sumaina 파비게 액팅 좀 레레 뭐시디 와토 tum들이 야드라이네 꿈무가 뭐시 아마니 kin 팅비네 뭐이 에케도나 두 또바 이카프시 아이카프기 할로시 아이 아두 라이트리지 뭐 하다가 아두 갱기디 뭐이 라이 맴 레니 칸디 갱기디 아두 뭐 सरकार나 मसा खंगतब गाड़ी अदुदा पुंग ग्यानो दु फजलन थमिजे सरकारी सिपाही कोंगा लेरिबा इम्फाल शहर सिदा लेरिबा सिपाही इन कैदों लेयदा अदु सिंगदु सिएक तौरबा और सिटी पुलिस कैदोरिनो तो अदगी मदुदा लेबा इम्फाल वेस्ट पुलिस कैदोरिनो दा करिम थुमदे लगता करिगुंबा सुमरान जेंग्रे गाड़ी दु कनाइनो उपाउंग अदुदा कनागुंबगी मसा खंगतबी गाड़ी बु अदुदा एक्शन तौरिबा करिगुंबा थोदो अमा चुमे लाले खंगतब थोदो अमा तौरे अदुदा लबी थतन लेरिबा अदुदा करिमा वइन विचार तौदबसि कइनो अदुदी सरकार दिना दाइद सरकार जी पॉलिसी पुआम ने ताकचरे दाइद सुमुइन लोफम थोए अदगी मो तोदोम थोदी दाइद कइनो सरकार जी कना पाले कना मपुनो कना मपीनो मदुगी सरकार दुगी मकोक दु कइदोरिनो माई मकोक बेरा दु ताथोक चरे पुन्ना माई अरुल थु कोइ ताले लांजी द कइ चथरि अबजु ताए लांजी हरुखम जोइन मियाम द ताखरे होजि लेरिबो सरकार जी मपी सिने थोगन मंगा दने माई बिसिने सिनेना आई सिर सुंबोय दि माजी पैसा फंगदिना लांजी द नाथै मानुजी ngangliba foreign aggression mayamna lan tawri me gano open man english ta wa ngang ba tariba adagi mo drug ta sina ba missing english language to to sina ga man ga empowering jan ngang lido drug adu ba pya du ka ngang lido bo drug tu bo ma bo drug kan ba mana drug on war on drug ka na haichibo magi ADC gi si amen magi nupi gi mari mata adu drug addict par ba da mana thadu iba adu drug mapuduna mathong man khang da anga amada sen nang adu nen kumwana hairab da anga mi ya ta ba adu kumba to ba case adigi gano ko binda wi sileri ba pot me am leiri asi kumba timing da line ya tame sabak phalak bai timing lak jam ni sarkar ji makok sigi apna machine ba mana da Narendra Modi adu United Nation organization ka ai mana da United Nation na masak khang la ba lai pa cha ba ga ni phu adu da mama bu lo rum sing ka na hai gai si mana adu na maram moirga adu sing du bu mana puran function na sa matam lendna kula to ma mamai di kai do madu mapan saba si Mr. Bangroro to angang sing phaman ge adu ga matung liba MLA Matri Singh sarkar ji matung liba MLA Matri Singh mi tarani manung da ai ngon support to gera or na pham thado kera silu matung in matar di nuwi jo ai gi na mai longni ado da ngarang gi angang sing je mo ya uniform da gypsy manung da hapsal laga angang sing da harassment to wi paw ma dai ba adu gi photo bitang 하기로니 ai nakta ai phadi bau ai keno to di bau ai na je thok bau di ai na de isa ting leirame ita ting gari de tor gai thong ting lam ga ai thong ha do ai na thor ga thong ting lam ga isa sing tek tek ga de gai de leira chu wai bi wakhalo da gi
ꯏꯆꯥ ꯈꯔ ꯆꯥꯎꯕ ꯌꯥꯎꯔꯤ ꯃꯣꯏ ꯂꯩꯍꯧꯅꯤ ꯍꯥꯏꯕꯤꯅ ꯃꯥꯗ ꯑꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯥꯈꯤꯅꯤꯅ ꯑꯗꯨꯗ ꯑꯁꯨꯝ ꯕꯤꯆꯥꯔ ꯂꯩꯖꯔꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯅꯥꯟꯊꯣꯛꯉꯥꯏꯒꯤ ꯃꯦꯟꯁꯤꯟꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯠꯂꯤꯕ ꯑꯩꯅ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯌꯥꯔꯒ ꯑꯩ ꯌꯨꯝ ꯌꯧꯔꯉꯥꯏꯒꯤ ꯑꯩ ꯃꯤꯁ ꯇꯧꯔꯒ ꯑꯩ ꯂꯥꯛꯑꯦ ꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯀꯃꯥꯟꯗꯣ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨ ꯒꯥꯔꯤꯗꯨ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯂꯦ ꯑꯣꯖꯥꯗꯗꯤ ꯐꯨꯕ ꯆꯩꯕ ꯌꯥꯎꯕꯤꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯐꯨꯅꯔꯤꯗꯨ ꯎꯗ꯭ꯔꯣ ꯐꯨꯅꯔꯒ ꯅꯩꯈꯥꯏꯅꯔꯤꯗꯨꯗꯤ ꯅꯝꯃꯤꯗꯨꯗꯤ ꯑꯗꯨ ꯇꯧꯗꯁꯅꯨ ꯑꯗꯨꯒꯤ ꯂꯃꯟ ꯑꯩ ꯑꯗꯨꯝ ꯄꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯇꯧꯔꯤꯕ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯉꯣꯟꯗ ꯀꯔꯤ ꯔꯤꯚꯦꯟꯁ ꯂꯥꯛꯇꯅ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯅꯣꯏꯗ ꯑꯗꯨ ꯄꯥꯎꯗꯝꯕ ꯌꯥꯗꯦ ꯑꯔꯨꯟꯕ ꯍꯥꯏꯅꯁꯨ ꯂꯩ ꯑꯄꯣꯡꯕ ꯍꯥꯏꯅꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯣꯄꯟ ꯂꯥꯎꯔꯤꯁꯤꯗꯤ ꯃꯥꯏ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯋꯣꯠ ꯂꯩꯔꯝꯃꯗ꯭ꯔꯣ ꯑꯋꯥ ꯄꯤꯔꯝꯃꯗ꯭ꯔꯣ ꯃꯁꯤ ꯆꯦꯟꯅꯕ ꯀꯃꯥꯟꯗꯣꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨ ꯃꯌꯨꯝꯗ ꯇꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔോ ꯍꯥ ꯃꯣꯏꯅ ꯌꯨꯝꯗ ꯇꯨꯝꯕꯒ ꯑꯩꯅ ꯌꯦꯡ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯍꯧꯔꯣ ꯂꯥꯛꯑꯒ ꯁꯦꯂꯦꯟꯗꯔ ꯇꯧ ꯌꯨꯝꯗ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯅꯋꯥꯅ ꯀꯩꯗꯧꯔꯤ ꯅꯆꯥ ꯅꯨꯄꯥꯁꯤꯡꯅ ꯀꯩꯗꯧꯔꯤ ꯎꯔꯦꯗꯅ ꯃꯤꯌꯥꯝ ꯂꯩꯄꯥꯛ ꯃꯃꯥꯡꯗ ꯑꯗꯨꯒ ꯁꯔꯀꯥꯔꯁꯤꯁꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯔꯣꯜ ꯑꯊꯨꯞꯄ ꯎꯔ ꯅꯠꯇ꯭ꯔꯣ ꯀꯔꯤꯗꯧꯕꯒꯤ ꯅꯣꯏ ꯁꯤꯠ ꯐꯝꯕꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇ꯭ꯔꯦꯅ ꯍꯧꯖꯤꯛ ꯑꯗꯨꯒ ꯏꯆꯥ ꯂꯥꯌꯦꯡꯉꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯈꯪ ꯑꯍꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯏꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯤ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯀꯗꯕꯅꯤ ꯃꯥꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯅꯣꯏ ꯂꯩꯅꯥ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯠꯇ ꯊꯕꯛ ꯇꯧꯕꯤꯔꯅꯣ ꯀꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯨꯔꯥꯜꯂꯒ ꯗꯥꯛꯇꯔ ꯑꯣꯏꯕ꯭ꯔꯥ ꯅꯣꯏ ꯅꯌꯨꯝꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯅꯣꯏ ꯅꯄꯥꯅ ꯁꯥꯔꯝꯕ ꯅꯠꯇꯦ ꯃꯗꯨꯗ ꯅꯣꯏ ꯃꯤꯀꯨꯞ ꯑꯝꯇ ꯐꯝꯕ ꯌꯥꯔꯣꯏ ꯅꯁꯥꯅ ꯈꯪꯅ ꯑꯉꯥꯡ ꯆꯦꯛ ꯇꯧꯔꯨꯂꯣ तसेंना याम नुंगाइते हाइदि ओजाबुसु मोइना सोरokदुदको मोइना तौरिबा मोइना ngame mataगum तौ बिदो ꯃꯃꯩꯗꯤ ꯀꯪꯊꯣꯛꯎ ꯍꯥ ꯑꯩꯒꯤ ꯀꯔꯤ ꯀꯔꯤ ꯁꯦꯡꯗꯣꯛꯀꯗꯕ ꯃꯣꯏꯅ ꯑꯩꯕꯨꯗꯨꯗ ꯑꯩꯒꯤ ꯀꯔꯤ ꯀꯔꯤ ꯁꯦꯡꯗꯣꯛꯀꯗꯕ ꯃꯣꯏꯅ ꯑꯗꯨꯗ ꯑꯩ ꯐꯥꯕ ꯄꯨꯔꯤꯕ ꯁꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯃꯣꯏꯗꯤ ꯀꯩꯗ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯂꯥꯏꯅ ꯂꯥꯜꯂꯤꯕ ꯆꯤꯃꯤꯁꯗꯣ ꯑꯩꯒꯤ ꯚꯣꯇꯔꯅꯤꯅꯦ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯀꯣ ꯈꯨꯄꯥꯛ ꯂꯥꯛꯀꯅꯤ ꯉꯔꯥꯡ ꯑꯩꯅ ꯈꯨꯄꯥꯛ ꯊꯥꯕꯗꯣ ꯅꯣꯏꯅ ꯊꯤꯟꯕ ꯀꯥꯎꯕꯅ ꯑꯃꯅꯤ ꯑꯩꯅ ꯎꯠꯂꯤꯕꯗꯣ ꯅꯣꯏꯕꯨ ꯍꯥꯠꯄ ꯅꯠꯇꯦꯀꯣ ꯄꯔꯥ ꯇꯝꯕꯤꯕꯅꯦ ꯅꯣꯏꯗ ꯃꯤ ꯑꯃꯅ ꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯕ ꯍꯥꯏꯁꯦ ꯁꯤꯔꯣꯏ ꯅꯠꯇꯦ ꯀꯔꯝꯕ ꯅꯇꯨ ꯅꯆꯥꯁꯤꯡꯗ ꯋꯥꯔꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦꯅ ꯋꯥꯔꯛꯉꯩ ꯄꯥꯎꯇꯥꯛꯅꯦꯅ ꯄꯤꯗꯀꯣ ꯅꯣꯏ ꯍꯥꯠꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯣ ꯁꯤꯜꯂꯤꯕ ꯂꯩꯄꯥꯛꯁꯤ ꯃꯄꯤ ꯃꯄꯥ ꯁꯥꯕ ꯅꯨꯄꯥꯁꯦ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯦ ꯂꯣꯏꯁꯤꯟꯅꯔꯉꯥꯏ ꯁꯤꯜꯂꯤꯕ ꯂꯤꯂꯥꯅꯤꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯁꯨ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯒꯣꯔꯃꯦꯟꯒꯤ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏ ꯁꯤꯖꯤꯟꯅꯩꯗꯨꯁꯨ ꯁꯔꯀꯥꯔꯁꯤꯅ ꯑꯔꯣꯜ ꯑꯊꯨꯞꯄ ꯒꯥꯔꯤ ꯊꯣꯛꯄ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯛꯄ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯁ꯭ꯀꯣꯠ ꯂꯧꯊꯣꯛꯄ ꯀꯩꯅꯣ ꯄꯨꯡꯁꯤꯡ ꯄꯨꯡꯉꯥꯏ ꯀꯩꯅꯣ ꯁꯔꯀꯥꯔꯒꯤ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯑꯣꯖꯥ ꯁꯤꯗ ꯑꯣꯖꯥ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯄꯥꯜꯂꯤꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅ ꯃꯁꯤ ꯌꯦꯡꯒꯗꯕꯅꯤꯀꯣ ꯉꯔꯥꯡ ꯑꯩꯕꯨ ꯀꯩꯅꯣ ꯋꯥꯡꯉꯅꯤ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯕꯤꯔꯦ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯖꯥꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯝꯕ ꯅꯣꯡꯉꯥꯟꯕꯗ ꯀꯌꯥꯝ ꯏꯁꯀꯣꯠ ꯀꯨꯏꯅ ꯂꯩꯔꯒꯅꯣ ꯏꯁꯄꯣꯠ ꯂꯧꯊꯣꯛꯏꯗꯣ ꯇꯧꯔꯤꯗꯣ ꯑꯣꯔꯗꯔ ꯊꯣꯛꯏꯗꯣ ꯑꯥ ꯔꯤꯂꯤꯁꯀꯤ ꯑꯣꯔꯗꯔ ꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯁꯥꯕꯁꯤꯡꯗꯣ ꯒꯨꯟꯗꯥꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤꯗ ꯈꯨꯜꯂꯤꯡꯕ ꯌꯥꯔꯣꯏ ꯒꯨꯟꯗꯥꯗꯤ ꯅꯌꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯥꯔꯕ ꯌꯥꯔꯣꯏ ꯁꯤꯗ ꯂꯩꯄꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯂꯣꯅꯤꯗ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯆꯍꯤ ꯍꯦꯜꯂꯦ ꯃꯥꯅ ꯋꯥꯔꯛꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯌꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔꯣ ꯅꯌꯨꯝꯗ ꯁꯤꯐꯥꯏ ꯈꯔ ꯀꯩꯅꯣ ꯄꯩꯁꯥ ꯅꯦꯛꯂꯒ ꯅꯛꯍꯟꯖꯔꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏ ꯂꯩꯇꯦ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯔꯕꯣꯗ ꯅꯪ ꯃꯤꯀꯨꯞ ꯑꯃ ꯐꯝꯕꯒꯤ ꯃꯊꯧ ꯌꯥꯗꯦ ꯑꯩꯁꯨ ꯑꯗꯨꯝꯕꯗ ꯐꯝꯃꯅꯤ ꯒꯨꯟꯗꯥ ꯑꯣꯏꯔꯗꯤ ꯒꯨꯟꯗꯥ ꯇꯧꯅꯕ ꯇꯥꯔꯦ ꯃꯗꯨꯗ ꯃꯇꯨꯡ ꯏꯜꯂꯤꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯁꯥꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕꯁꯤꯡꯗꯣ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯁꯤꯡꯗꯣ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦꯃꯗꯨ ꯑꯩꯈꯣꯏꯅ ꯂꯧꯋꯦ ꯀꯥꯎꯟ ꯇꯧꯋꯦ ꯑꯩꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯅ ꯂꯧꯋꯦꯀꯣ ꯅꯣꯏꯁꯤ ꯑꯩꯁꯤ ꯂꯩꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯒꯤ ꯏꯁꯀꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯤꯒꯥꯏꯅꯔꯒ ꯇꯧꯒꯦꯔꯕꯣ ꯇꯧꯅꯁꯦ ꯍꯥꯏꯔꯣ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯊꯨꯕ ꯉꯔꯥꯡꯁꯨ ꯃꯇꯝꯗ ꯑꯍꯤꯡ ꯊꯦꯡꯉ ꯐꯥꯎꯕ ꯆꯤꯐ ꯃꯤ ꯃꯤꯅꯤꯁꯇꯔ ꯐꯨꯕꯤꯔꯦ ꯐꯥꯎꯕ ꯊꯥꯗꯣꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔꯣ ꯅꯅꯥꯏ ꯅꯪ ꯌꯨꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔꯣ ꯂꯩꯄꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯅꯪ ꯃꯤꯀꯨꯞ ꯑꯃ ꯄꯨꯡꯐꯝ ꯑꯃ ꯐꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯂꯩꯔꯤꯕ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯄꯤ ꯑꯥꯔ ꯃꯆꯤꯟ ꯊꯤꯕꯁꯤꯡ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕꯁꯤꯡ ꯄꯤ ꯑꯥꯔ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦ 38 ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯌꯦꯡꯃꯛ ꯋꯥꯁꯛꯅꯅꯕ ꯑꯩ ꯒꯣꯚꯔꯅꯔ ꯈꯪꯗꯦꯁꯤ ꯑꯥꯏꯟ ꯂꯩꯕ ꯁꯥꯕꯁꯤ ꯀꯩꯁꯨ ꯈꯪꯗꯕꯁꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ एजेंट इंडिया की हुई इंडिया की कोलोनाइजेशन की हुई
ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟ ꯑꯁꯤꯅ ꯑꯥꯏꯟ ꯈꯪꯕ ꯁꯥꯔꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯇꯣꯝꯁꯅ ꯀꯧꯔꯣ ꯏꯟꯚꯥꯏꯠ ꯇꯧꯔꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯅꯉꯥꯏ ꯇꯧꯔꯣ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯒꯨꯟꯗꯥꯏꯖꯝꯁꯤꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯁꯔꯀꯥꯔ ꯆꯂꯥꯏ ꯌꯥꯕ꯭ꯔꯣ ꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭रीम कोर्टना ꯂꯣꯏ ꯗꯣꯗꯔ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯁꯨꯄ꯭रीम कोर्ट ꯀꯩꯗꯧꯔꯤꯅꯣ ꯃꯈꯥꯗ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯍꯥꯏ ꯀꯣꯔꯠꯁꯤꯡ ꯀꯩꯗꯧꯔꯤꯅꯣ ꯀꯩꯗꯧꯕꯒꯤ ꯀꯣꯔꯠꯅꯣ ꯀꯩꯗꯧꯕꯒꯤ पुलिस स्टेशन नो कहीं लोकअप नो कहीं जेल लेनो मथो मुक्तब सिदा दरकार लेगी आइन चलन तरफ जगह सिदा अखंग इसानु ꯍꯣꯏ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯀꯣ मोई ꯇꯁꯦꯡꯅ मोई ꯌꯥꯝ हाउ ꯅꯨꯡꯉꯥꯏꯇꯦ हाउ थाने हाउ नहीं क्या नो येन थमी जा अपन येन थमी चंगो आई बुका येन थम दे येन ले तिबाई yung kai dober kana hui no kau khai ga get thro ne ye kai dur mo yu yen le bo bandi jing अपन mo kai ka no ho get le jing kan no fukayo mathau le ne gundagi lenga ne siri gunda to gudam ne ye le jing noi bo gadharo ha ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯁꯣꯔꯣꯛꯇꯨꯗ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯣ ꯑꯣꯖꯥꯒꯤꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯁ꯭ꯀꯣꯠ ꯂꯧꯊꯣꯛꯈ꯭ꯔꯤꯗꯨꯁꯨ ꯑꯩꯗꯤ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯃꯥꯜꯂꯦꯕ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯦꯕ election matungi ngaki thogok wathok irang leiriba timing ne school thokpa yadaba timing ne ba ajidi lo thokpi mathau kai lege ba ekta bol orga ki keno leitab jalo ha ai puji bo akasa pairabo ha kadu bol ki bot tongai naptha ki india ki democracy ki election lo ta thok jai ro ha kidin ngaki ki kini oiringai ngaki sibai ngali ba namtha ngaki oida pada mikangi democracy namtha ki democracy ta thujai ro kadu bi isko no bot matam bo tu le uji di boti loire landi loide adu madu tak libra ba keno adu sinu gyan ta dro ri le ri effect me ji di ai gon pi to so me ji a chi to ngai ro no ni isko lo thoi che sume ojaji no tepe administration na paisa pi tham bo operation me am ji da machine leng tre am ta civil suai jo operation nang asibu more tepe ngam bi chu chambu kai doi no kangpu pi kai doi mo loina thingre lambi loina amata leitre mathak gana gum mi khara ki sasulo mathak jak pangamba mi amani ge ada mi ama phaba kun bai je manang na police station da informa na tawdoineba warning ni chupi ga dum mane aduga manipur ki sing tam dai ba manipur ki sing tam dai ba police station army camp ki ma ko yore tawni hui asaba adu kuma si hu ni sathari ba gomen namtha ki gomen si ki magi gang me am tham lai ja ngang no identify tawre maram adu kuma mayama police station da lei te check taw tare moi gi identify moi gi card yeng ga police taw tare thoban SB di horani thoban SB koi tari ba ngarang gi chen chong ni ba isini naw ga khambo ki program mayam mera pai mayam ti naw mayam kalap narun mayam hoji thoban noi gi area da lei bani na SPC puthorga national highway da police taw gudum mana police makok chinglaga leiriba sibai jing check taw gudum koi program mayam na mai identify taw ne madu kumba gang mayam jarga program mayam ji mut kaduri mai te mut kaduri ko adu asina hoge mani tobana manipur le any police station army camp ma army khudi mukjo puthok ko me maya ma sing mangpham thibla ibam indian certain posting mangpham thibla ibam sing ji mafam jaba mangpham ng tobi bi matam jok chlale aduna moi check to godom ni kanano ai invite to godom ni aduna moi athu matam da puthok ro ai koi irom dom ai koi khunga ko mayam le jai sing tampuna ma ai koi jati kanglo ki lanjo noi na thogan bane darkar so le ai koi ni sing ro naga kuki ki lan mujik leitre na adi kuki pai dia leitre na musim ai cholo le bro si kai sunu tan sida sak to ro wori sin pra ngam ta ba ina numin ma ni manung da lan silo chen ge si mi so o lo si ya di oi de pa da lan to ro khana laga chen ta li bai bungo ai si mi je sa bo matung ni ba MLA isi jeep car tu bo isi bot ka ba sai ni si bo khura lo na de bot ka ba oi de pa da ado ja wang amtaga laksade haidi kuki na moi MLA tara je dai chung thuwa several minister kang bai mun ga tang je di ai tati dagar ji mi adu kuma khujin tonga ma jati wa mo patu dagar ji MLA kana no ngon dagar di adu thokonu adu idam kan nga ngon ta ting para kanu dagar ni adu pal ai jati kang pal kanu am dagar julai ji mi thogin ba adu thuri ba ha mai hobong gram bu yadar na
संगा तो थुगाई तो माउ चंगन बिद्रगा मानो उथै तोथै तौरगा दिगी माई मथुन माई पोकेना पैसा पाउ हबन ब पैसा पि हबन ब सिबिन जुइ जो जना करी अदुदु ngang budi kari sare adudi kamunian yo bu wangang nare a kari adudi mathang ni a khangai sa di koi mai thajar ga pot ni chaira dia na leram ba mai te gi mai ba por mai a adu pakhang ba temple adu tore adigi adu ai khoi salai masu tare ke adu tore da tore paper tiger sing do ha lai pak ni ma sa ba sing da mai tor di ekta matho nguk ta ba thogun do laga magi missing Turbung Bangladesh la lahu matamda magi imphal na leiba magi missing loin udro yaudro loin thun lan men sana bre kaino ha loin record lei ko ai du uludra jo record loin lei record thibale pan pana te ko oi da pa da to lan lan bu opposition lan bu warusin prakatro ha la ba warusin bu opposition prakatro atum foreign di kana la warusin prakatro oi da pa da to khamba mi gi india gi lei ba prime minister tu khoi gi home minister ka jo tu amar pa mayang ma khoi ka nu sa sin na roi ai khoi sidak mana de lon mana de tong sin nang no lei pa ngak pa tha thor tu tong sin no noi ma kha de khoi lei ba ya ngai to ba apun mane ka da ai khoi gi nang gi india di lai na pithribi world si malen de lei ba jiba mai tai khoi si mai tai pithribi de lei ba human mioi ba se ai khoi tongan ba lon ngang jar so yati tongan ba dharma sa jar so malen pithribi ya amat na bi wa khol lei ba khoi bu kai su na ta ba noi na du mai to ru wangan no ko adune ngasi ju mayam pullaga wangjing ju ban leire aduga mayam pullaga oja gi tamakta kai makhra tawni mai to go mai mla ding design to mai tha go me thugai go me kai du mla kai du ha huran biro parjala lon biro ha ririt lai ri parja sing lai guli emo buksa ba phagdam sing asida noina pautar ga kari dori no ha bot matam gi bot paisa ti paisa lai re ha paisa yen ba phabo ari guli imsang lai ba guli mala sa ngamdran lai jare asigumba asi ngina bot matam da kurum ba ke ba bot ni ke ba bot loi na moina chara hin ba kai nu uda ba kari sari kari thagi uda ba moi phangmom du thok pu na noina huran ba sing gelal ke ru sin gelal parja gi phangmom tok ba gay moi gi kota mai loin noi lusan ba ha kya anta ni re to noi ngone jipka tu mujing adiki la ko pai ba noi na ka bi bole pi no lai ba phagi to mi sina tu da mla gi adu go smi da pham ga lai pa ngak bo ira sunu ne ka bar to ri ngone noi na sa lai pa ki ba pi pa ju saning ba sa chon jo hita ba ha paisa na put ka ba ya ka ra matro noi bo sa sun nai ta ba al kari kana ke se le pa ngang ma mayam lai ri so se wakra mayam lai paisa di lai ta ba sing ina le pa ngak noi bo hat kana le pa ngak tu ro moi na ha tu min kar ba ro noi na tu na sa tha lai ba ro ha parja i su ke ba madu ya ro madu matam hai hen gre sarga matam du gi sarga matam go re sakpe oja gi am sakpe yani Ada pare moi ai mai ka si tra moi lau ko ma to du ma le mai sel ti to solo ko oh oja ni lo cham da ga matang ga da wa Ini tu kan mungkin ni sebelum ni kaya kaum turun ni, war pinam lagi terba, dimu kisi macam kan terba. Tapi itu no lagi tamu siapa sih ni? Marun sudah terna, tu tak ngak cina terna, tahu tak? Kaya sukan terna, mayang mana tu lega, mayang marun, lu nak beri kini, thayuk turun leba, lepa kim, pi, mapa, maming di paloi si macam kaya ni, oh ida pada.